Chief Minister Biren lusingduna maling kaithe lupa crore satrong marfunipan gi mamaloi kedaba kilogram sahum tara mari henbki drug makhal kaya mai thaduna manghan kre status ki hojogoriba law and order ki kudong saba lorga phatraba drug mafia kangbu kharana singil lam singda paktona na popi tharamba helicopter sijinaduna survey sathabda thengnare hojiksu lamdam asida drug ki threat asi hanba laite lagana su drug ki mayokta sangsileba khongjang halwai haina Chief Minister na phongdokre Imphal West ki lamjeng laiba sija kaman Biomedical Waste Treatment Facility the drugs sing adumai thabaga mari leina Chief Minister na makha taraduna hojik status da tholiba irang asi waron drugs tagi thorokba saitheng ni haina akhang ai singna phau bahainare masi matakta wafam asi center da suyore drug ki saitheng na Manipur gi naha singda manghal lakpadaki hendoktuna India ge cosmopolitan city singda yanaba drug sing pukhiduna city sing adugi naha singda saitheng piba sidaki counter taunanaba waron drugs hautokibani waron drugs chathaba matamda resistance criticism amani police personnel kharada phauba life threaten torpa laikre adubu masi akiba laitana dum changsili haikhe lainga asina drug mayokta lanjang kya changsin baga loinana tungan tungan fam singda popi yanbagi drive su sathai haiba wafam su Chief Minister na thamladuna drive asi CRPF Assam Rifles State Police Forest Army na singna mass drive sathabadat lainga ki mating pangli naha wariba drug addict singbu mahausa ki punsida puraknaba lainga kasina honari khongthang asiki manungsana ukrulda noba rehabilitation center amasu sananaba lupa crore mangarom sanction tawduna laire haiki drug sing mai thaduna manghanbagi thormaduda Minister El Susindro Haikam Dingo, T.S. Bishwajit, T.S. Basanta Kumar, Kasim Vasum, MLA Bomsa, Police Samadi Langaki Makok Thama official kaya so sarugyaki. Particularly law and order sigi khodong sawa lorga drug mafia kangbu kharasina singi lamsidi da hoji moigi madugi undue advantage lorga popi thaba when hansu helicopter gi survey to matam da thenari mayam cycle area da IT road ki area da adagi ukrul gi litan area da atai atop ukrul gi jaga khara sumaina khoi da yamna hujiksu adum threat handri aita drug ki moi su angat pa makhallamani adu wa khoi government moi hangdo malangani khoi halwai once drug addict oi grba se moigi scheme sing khadana Sambiraga rehabilitate Taunanaba expansion Torga Taunatra, Puraga Suyadaba, Paraga Suyadaba, Makulgi, disease, edictni, Adana Kanamadu, Lambish or Octalamba Columba, and the Pusilaga rehabilitation centers in Torga, the Honari.